PR adumak thamgadabani Zomi Student Federation Majority Community na khutling balenga ama semba yaroi state asida adumang makhata na President role thamgadabani haina Zomi Student Federation ZSF na phongdorakli Zomi Student Federation General Headquarter na thadorokpa cherol amana hai Manipur da President role thamduna criminal oiba and birena luching balenga muthat khiba haibasi yamna singtha ningai oiba center gi thorang amani Maram asina majority community da mapung fana sakti sinagadaba amadi makhoina control tawgadaba popular government ama sembagi mayokta federation asina matam chuppada leibaga loinana makhata na state asida president rule adumak thamgadabani hairi cherol sina makhata arduna president rule manung asida pamdaba thawong khera thokpa leiragasu mapungdadi Kuki Zomi gi mathakta pakthak nana chatharamba hingsa gi thawong singlep khiduna hojikti community asina nena taba phibam amada hanjilak pangamlei Adumakpo majority community na chatharakpa ethnic cleansing asigi khaluraga akiba adumak pokli hairi state asida majority community na khutling balenga ama semnaba tharang tolakliba asi state asida ing tappa purakna bagi mingda Kuki jogi mathakta chathakhiba hingsa gi thawong sing aduda chenaba mioi sing faba punba taraktanaba amadi Kuki Zomi gi justice puna thaiduna thamnaba tharang amani maram asina federation asida matam pumbada majority community na luching balengak sembagi mayokta leigari haina su phongdorakli Falmen ama capsule chamanga ga nifuga mariga kona na fare police control room na ngasi thorakpa cherol amada ngarang police na thawbal moijing leingoi ching dagi MD Haidorakhre nifuga humdoi kauba Manipur police ki rifleman oiba mioi ama Samplux plus capsule chamanga ga nifuga mari gram chahumga amaga konana North AOC area dagi fare hairi Thaudo asigi investigation da mioi asi rifleman ni haiba khanglakpani hairaduna police ki maikai dagi di drug ka mari leinaba illegal oiba thawong sing na chenaba singlem na tharoi asigumba offender sing asigi mathakta criminal charge sing tauba case sing lakhutkani hairi cyber crime ga mari leinana Jharkhand police na Manipur dagi mioi ama faduna pukhrabra cyber crime ga mari leinana Jharkhand gi Gumla gi Ambekar Nagar dagi Amrudin Khan kauba mioi amana file torokpa complaint ki matung ina Jharkhand police na lokhatpa case amaga mari leinana Imphal East district ki mafam amadagi mioi ama faraga ngasi Gumla da pukre hairi pausina haibada mioi asina cyber crime gi thawong chathaduna lupa lakh Nipan ga lising nifuga manga gi senfa mamang thagi taraga ni thoida namthak tawduna lokthokibani hairi mahak Manipur gi court amadagi tragic remand lawraga pukhibani hairi US yauna kapa ngamba mapangal kallaba misal North Korea na uthokre North Korea gi leingak pairiba Workers Party gi marfu suba sahi gi thoramda malengi khwadai mapangal lei hainariba US yauna kapa ngamba Wangsong 20 Intercontinental Ballistic Missile ICBM ahan boina miyamda uthokre leingak pairiba Workers Party gi sahi gi thoramda leiba adugi leader Kim Jong Un military parade ama preside tawraduna mapangal kallaba ballistic missile adu miyamda uthokhibani leiba adugi konung Pingongyang da ngarang pangthokiba military parade aduda leiba asigi khwaidagi singthaningai oiraba khulai sing utkibada long range strategic cruise missile sing amasung drone launch vehicle sing su yauki hairi military parade adugi khwaidagi singthaningai oikhiba amana Wangsong 20 ICBM uthoktuna leiba adugi military gi khwaidagi mapangal kallaba nuclear strategic weapon System gi tawba ngambadu malem gi miyam da khangan ki parade adud ahan ba oina 11 XL launcher truck amada hap to da purekhiba Wangsong 20 adu chayol asida North Korea na anauba solid fuel rocket engine amada paishinuna test tawki hairi hariba Wangsong 20 asi ICBM gi future generation amani hairi state media na thamlakpa warol amagi matung ina solid fuel rocket engine asi carbon fiber na sabaga loinana 1971 kilonewton puthokpa ngambagi mapangal lei hairi hariba rocket engine ase leiba asina mamangda puthokiba engine singdagi saruk kaya hena mapangal lei heli leiba heli hairi ICBM gi Hwangsong series ase North Korea gi oina long range target tawduna kapangamba missile ama oibaga loinana masina tongan ba nuclear warhead sing puba ngambagi mapangal lei hairi khanda IED pokhaibada CRPF ki head constable ama Sire CPI Maoist lalhoba singna tha sigi nipan dagi taraga mari fawa tongan ba state mangada Security Force na chathariba operation yaningdaba phongdokpa oina amasung Maoist singi support mobilize tawnabagi pandamda resistance week haina laukthokuna tongan bathabak thoram kaya paikhatkraba matung ngasi Jharkhand da Maoist singna thamlamba IED ama pokhairakpada CRPF ki head constable Mahendra Laskar Sikhre hairi IED pokhaibai thawdo adu da head constable Laskar yauna CRPF ki personnel ahum tamthina so apan nangki layeng sangda Bukhalaba matung the head constable Laskar di like kanabang ngamdana laikidabani atopa personal ani adudi makhata na layeng chathari haidi panbaya badi tha sigi taraga manga da su Maoist lalhoba singna ban lauthokiba laikre Maoist singna resistance week
पांगथोक्तुना अमदी बंद तौदुना यानिंगदबा फोंगदौरक्लिबसी झारखंड, बिहार, वेस्ट बेंगल, असम अमदी छत्तीसगढ़ सेक्यूरिटी फोर्ससिंगना माओइस्टसिंगि मथक्ता चथरिबा मियोट मिनेगी थबकसिंग असिगी मायokta यानिंगदबा फोंगदोकपा ओइना कैंपेन हौदोकपनी चहीसिदा आईएडी पुखाइबदा सेक्यूरिटी पर्सनल अहुम सिखरे बीजेपी ना मिचम कया सियलबा मतुंगदा मणिपुरगी पुवारी मुथनबा होनरे अचोइबम देवेन May 3, 2023 dagi hauраklага हौजिक चाही अनि मखाई फाजिलक्लबा मणिपुरगी लान असिगी मनुंगदा बीजेपी ना लुचिंगबा लाइंगांगना मिचम कयागी पुंसी मांगहनख्रबा मतुंगदा हौजिक अमुक मणिपुरगी पुवारी मुथनबा होनरक्ले हाइना ममांगी असेंबली इलेक्शन दा लमलाई एसीदा कांग्रेस मिरेप ओइखिबा अचोइबम देवेन मराल सिखरे वाफम असी AICC की पाउताक मतुंग इन लेबाक सिनबा थुंगना था असिगी तरागा मंगा फाव चथगदरिबा बोट चोर गदी चोरगी नेशन वाइड सिग्नेचर कैंपेन की मनुंग चन्ना लमलाइदा लेबा माकी युमदा पांगथोकिबा कैंपेन दा सरुक यारादुना फोंगदोखिबनी कैंपेन असिदा MLA TS लोकेश्वर कांग्रेस की सीनियर स्पोक्सपर्सन डॉक्टर एस मनावी लमलाई म्युनिसिपल काउंसिल चेयरपर्सन ओइरंबी RK मेमी काउंसिलर ओइरंबा सिंह लमलाई ब्लॉक कांग्रेस कमिटी की प्रेसिडेंट निंगथौजम सोमरेंदो एडवाइजर इरारबत यावना AC असिगे पोलिंग स्टेशन निफुगी म्यूट सिंगना सरुक याखी कैंपेन असिदा वांगांगलादुना मांगना हाई लमलाई एसीगे MLA असिदी हौजिक ICU दा लैबा पेशेंट गजब मानरे AC असिगी लंबी थोंग यावना हिरम खुदिमक्ता सोथरे लमलाई एसीगी खुल यांखैगी हुमदोई लेबगी मनुंगदा खुल खरदा था अमगी मनुंगदा नुमित कुनगा निपानी चुपना लान थोकिबा खुल सिंग यावरी लान असिगी मनुंगदा लमलाई दगी लेखिद्रबा मियोई तरागा हुमदोई सुरे अदबो MLA ना AC असिगी लान मायोकनरबा मियांगी होतनबगी महुता खुंद्राकपम AC दा चतुना लान गाक्तुना लेरे मरम असिना मांगना खुंद्राकपमबु यामना पामजरबनिना कुमजा 2027 ता पांगथोकदरिबा मिखलदा मा खुंद्राकपम AC दा मिरेफ ओइरुरसनु हाइरदुना मांगना तोपा AC दा मिरेफ ओइख्रबदी ngasi lamlai AC की MLA लेट्रे हाइना लौबा यारब्रा हाइबा वांगसु हंखी अमरोमदा मणिपुरदा पॉपुलर मिनिस्ट्री अमम सेमन बिनबा तक्सिल लुगनी हाइदुना दिल्लीदा कैंप तौदुना पिकनिक चटलिंगैदा अदुंगै कुमजा 1949 की सेप्टेम्बर 19 मतम अदुगी निंगथौ बोदा चंद्र बुनमदुना माजर एग्रीमेंट खुयेक पिहनखिबा अमसुंग निंगथौना लैखिबा मफम ओइरिबा सिलोंगी राजबारीबु तुगाइखिबा सिमक बीजेपी ना मिचम कयागी पुंसी मांगहलबा मतुंगदा मणिपुरगी पुवारीबु सु मुथनबा होनरकपनी हाइना सु मराल सिखी हौजिक फावबदा कैंपेन असिगी मनुंग चन्ना लमलाई एसीगी ओइना मियोइ लिसिंग मंगा रोमना खुयेक पिरे पार्टीगी टारगेटटी पुन्ना मियोइ लिसिंग मापन लोमना खुयेक पिबनी हाइरादुना कांग्रेसना करिगिदमक लैबाक सिनबा थुंगना बोट चोर गदी चोरगी कैंपेन चथरगलिबनो हाइबगी मतंगदा मरिक चुंबा वाफम सिंग फोंगदोखी सिविल वार के अवाबा मायोकनरिंगै चैरक्ता सुदानदा ड्रोन गिलांदा चथदुना मियोइ हुमफु हेना हाटख्रे सुदानदा सिविल वार ना चाउना अवाना मायोकनरिंगै चैरक्ता खा थंगबा सुदान के अल फसीरदा चंगजफम लौदुना लैरिबा कैम अमदा ड्रोन गिलांदा चथदुना मियोइ हुमफुगी मथक्ता हाटख्रे हाइरी यूनाइटेड नेशन हाई कमिश्नर फॉर ह्यूमन राइट्स ना थादोरकपा चेरोल अमदा ड्रोन गिलांदा चथदुना मियोइ के हाटखिबदु पैरामिलिटरी प्राइवेट सपोर्ट फोर्स RSF ना चथबनी हाइरी RSF ना चथरखिबा ड्रोन अमसुंग आर्टिलरी की स्ट्राइक्स ना अमुसोक अमसुंग दराजा औलादसु चाउना अमांगता थोन की हाइरी UN राइट्स ऑफिस ना थमलकपा रिपोर्ट अमदा RSF ना ड्रोन अल्फा सिरदा लैरिबा हॉस्पिटल अमदा चाउना अकायतोइ थोन की अमसुंग मिचम सिंगना चंगजफम लौदुना लैरिबा मॉक्स अमसुंग अमांगता थोन की हाइरी RSF ना नोंगथक्तगी आर्टिलरी अटैक सिंग चथदुना मिचमगी मथक्ता मियोट मिनै क्या चथबबु UN की माइकैदगी अकनबा मोंगदा यानिंगदबा फोंगदोरक्ली RSF ना मिचम तरेसु रेड चथरबा मतुंगदा मिहाथीना हातोकी हाइरी RSF अमसुंग सुदानिस आर्मीना हौखिबा चही कयादगी लेप्तना खुद थोंगनरकपना लैबा अदुदा सिविल वार थोक्तुना मिचम कयागी पुंसीदा चाउना अकी अखंग मायोकनदुना हिंगलक्ली इंटरनेशनल क्रिमिनल कोर्ट ICC ना मियोइबगी मथक्ता वार क्राइम सिंग चथै हाइबगी मराल सिरदुना RSF अमसुंग सुदानिस आर्मीगी मथक्ता हौजिक थिजिनबगी थबक चथरिबनी UN ह्यूमन राइट्स चीफ बोल्कर टर्कना UN की माइकैदगी मिचम सिंगबु ngak senaba kayara khana phongdoktuna lakhrabasu RSF amasung Sudanese military na micham singbu hatpa sohanba lanjin hanba amasung micham gi maral matham sing mangta hanbagi thabak sing asi fawba chathaduna lakli haiki international law bu khongoina duna party ani asina hospital mox amasung changja fam lauduna lairiba mafam kaya sulandadna amanga ta leptuna thogali haina bolka turkina phong makhata na phongduki bolka turkina mak UN da yauriba member states sing da khudaki oina appeal tawraduna alpha sir amasung Darfur region da lairiba micham singbu ngak senaba lan soknariba party sing da taksin gadabani haina phongdorung arakli North Darfur gi provincial capital ama oiriba alpha sir da chahi amarom asi hana sunaba mayaknaduna lakpadagi micham lak 2.60 rom awaba mayaknaduna lakli Ningol takauba mamangda mayay lambi sembal loidrabadi akan bi ihau changsilagani IDO samurau Ningol chakauba mamangda mayay lambi sembal loidrabadi akan ba ihau changsilakani haina
Initiative and Development Organization IDO samrona fongdorakli IDOS na thadorokpa cherol amana hai Imphal mayolda leiriba mayai lambi hairaga khangnaba NH 137A gi hauji oiriba fibam asina Manipur gi chawkha thorangi khongthang asi kadai fawa kumang yang na changsil libage haibasi mayek sengna takle Imphal mayolda gi hauraga kakching lamkhai fawbagi kilometer nifuga manga sangba lambi asibu NH 1 Imphal More lambi gi alternate highway ama oina highway gi thakta ongkhat lambani adubo ngasi dagi chehi tara muki mamang da lairamba lambi gi fibam da ka hena fibam sokpa saktam amada thambiram basina Manipur da lengak lamba BJP lengak ki matam dagini haibasi haiman bethokloi ngasi oiriba mayai lambi gi fibam asi PR mamang da chehi taret hena lengak lamba singna thokwa lambagi mathakta lairaba thikadar sing amadi mathau masak khangdaba PWD gi engineer singna thokhanbani mayai lambi asi lairaba thikadar amadi mathau masak khangdaba PWD gi engineer singi sel tanfam natraga engineer singi experience tanfam oina uribra haibasi lamdam asongi miyamna hangnariba wahang singni haibasi shu mari leinaba singna khangjin biu PWD gi engineer singna mabukjal sengna thabak tawdabana maram oiraga ministry na ngasi fawba approval pidabani PWD gi engineer singna DPR thabada ministry na piriba guideline gi wangmada tawfam thoktaba thabak khara engineering singna tawkhibana oirakhibani mi kungna taba mafamda meter 13.5 lambi pakthokadabani harabasu samarogi mafam kayada meter nifugi mathakta lambi kaknaba marking tawramliba aduga mafam kharadana nakal nam tamak loisilaga nakal amadana feet manga taruk hena lausen daba asigumba mathong huktaba thawong thawda kayasi asina maram oiraga ministry da ngasi fawa hanjin DPR reject tawraglibani miyam ihau lakthringai thuba matamda lambi asi samjin biduna lambi thong chawkhatpagi mangal fangminasi lambi asina maram oiraga laina kaya gi horakpham so oiragle masida sunatana lambi asina maram oiduna mioi kaya gi punsi mangkhre kaya ama khangu thakki soinaiba oihauba imung kaya na lambi asi kudong thiba thodokna haugatpa ngamdana leikhre haujik semliba lambi khu semsidi numit nini humni nong tabada hanagi fibam dagi hena soksin bagi fibam da laireklagani masi thoktanaba PWD gi engineer singna khusem kupsen senaduna leibiu loinana matam ngaiba manba mawngda thabak suriba asishu thabak yangsin naba akanba wafam thikadar singda thambiu loinana lambi asibu semba lakliba singna quality maintain tawdrabadi leibak miyamna su thabak suba yahan gumsi loinana laikai gi club maira pai bisingna su khara toina yengsinduna lairaba thikadar singi sen dan lambi oiribasi yade haibasu handaki matang asidagi para tambi hausi karigumba ningol chakauba mamang fawbada lambi asi semba loisindrabadi lambi asigi nagyata lairiba miyamna akanba ihau haurak loi haingai leite loinana lambi asibu yengsinaba lairiba engineer singi mathakta su miyamna yengsilak loi haingai leite hairakli BJP leingangna mitop masak khangdoklaga voter list agi lauthok tuna maram dahlan khigani Amit Saha lairiba BJP lenga asida lairiba mitop sing infiltrator masak khangdok tuna makhoiba voter list agi lauthokpaga loinana maram dahlan khigani haina Union Home Minister Amit Saha na fongdokla duna laiba asida leptana Muslim population hengalakliba asi large scale infiltration na thoanbani haina su fongdokre dainik jagrana sinduna infiltration demographic change and democracy haiba hiramda ngarang New Delhi da pangthokkiba lecturer program da saruk yarduna mathaki wafam asi Union Home Minister Amit Saha na fongdokla duna mahangna hai Prime Minister Narendra Modi na su akangnaba matam amagi manungda asigumba illegal infiltration gi thaba asi thingnaba ningthina plan tawraga thabak lokhatkani haina fongdokhiba leikrabani Amit Saha na makha tarduna hai leiba asida Muslim population hengalakpagi chang asi chada 24.6 ni aduga Hindu population hengalakpagi chang na chada 4.5 ni Hindu gi mising hengalakpaga chang nemliba asi fertility rate angang popgi chang ningbagi natte infiltration gi chang na wangkhalakpadagini kumja 1951 gi mikok thibadadi kumja 2011 gi mikok thibagi data gi matung ina dharma tongan na khaidok tuna yengbada masi infiltration ani haiba mayek sengna ulli Mahaki party na kumja 1950 dagi hauduna principal ahum chatna duna lakli madudi detect delete amasung deport haibasini BJP kumja 1980 da form tawba oiraga Subharatiya Jana Sanghadi kumja 1951 da linkhatle haiba wafam thambaga loinana Union Home Minister Amit Saha na hai BJP lenga asina leiba asida leiriba mitop sing infiltrator masak khangdoknaba angamba thakta thabak lokhatuna makhoiba voter list gi lauthokuna masa gi maraibakta soiduna makki halanki gani Bihar da special intensive electoral roll chathabagi matangda ngangnariba wafam sing defend tawraduna mahangna hai
Bihar Mikhalgi mangoina chathariba electoral roll gi special revision gi thaba asi tawhogdaba tarabadi infiltrator singna aikhoigi voter oikhiduna laiba asigi political decision making process ta makhoisu saruk yarakani Constitution Election Commission da laiba asigi mikhalbu free and fair oina pangthoknabagi thabak laukhanaba ayaba sakti piri free and fair oina mikhal pangthokpa haibasi voter ama haibasi kanabuno haiba adugi wahanthok chapchana leiraba matam aduda oithokani haina so Amit Shah na phongdukhi Bihar da electoral roll revision tawnabagi wafam asi kumja 2024 gi June thada Election Commission of India ECI na lauthokibani chathariba revision gi thaba asida kanagumba kumja 2003 gi voter list ta maming yauramdaba aduga masigi matungda maming Yauraba Meeoi singna makhoibu voter amani haibagi chap chaba praman utkadabani haiba wafam thamki leba asida lairiba infiltrator gi issue asi kanagumba political party kharanadi lumna lawbagi mahut makhoigi vote bank oina khanba yawi haina so Amit Shah na phongdokhi Election Commission of India na citizen amani haina unnaba document taraga mathoi pibagi manungda Aadhaar yaude adubu kanagumba Meeoi kharana Aadhaar yahondabagi mayokta Supreme Court ta petition thangalakpa lairibani Bihar gi election asi hek loibaga laibak sinba thungna special electoral roll revision gi thabak laukhatkani haina su laukthokpa laikhrabani marak sida kumja 2026 ta Assam Kerala Puducherry Tamil Nadu amasung West Bengal gi assembly election pangthoknaba sem saribani Election Commission of India na chahi sigi August amada phongkiba analysis data gi matung ina Bihar da revision tawraba matung voter gi masing asi nupi da chada yankhaiga manga ni state asigi district tara gi manung da district manga di Muslim na masing heli haina su phongdokhibani